Ngasi nungdarin phongkiba Kangleipak Meragi Paukse dagi maruoiba pau khara khangatjaraga miyamda khudo tamjage Kuki Militant singna kamongda farmhouse ama mai thadoklamlei ngarang ahing nungyai matung pung baro makharom taba matamda Konthaujam Kendragi number police station manung chana kamong maisna maning laikai singkhongna leiba farmhouse ama Kuki Militant singna mai thadokna manghalamlei mai tha khraba farmhouse ase kamong maisnam laikai de leiba Samom Sam Sundar sahi humpu Apopa laikhidraba samunga koba mioi amagini farmhouse ase kamong singkhongdagi meter chama muk lapna leibani farmhouse asida lau singuga mari leinaba polam sing thampam oina sijinabani Kuki Militant singna mai tharamba aduda farmhouse asida thamba lau singuga mari leinaba fertilizer ha yauna atai mejingi polam singsu mai chakhrei mai chaki mafam asida ngasi Konthaujam Kendragi MLA oibada natana health minister oidiba Dr. Sapam Ranjana Satuna hakthengna yingsingkrei Truck na thombada nupi ama laikhidrei ngasi nungthil pung ahumlom taba matamda Imphal District Police ki manungchana All Secretariat mamangi lambida nupi ama truck gari ama na thombadagi laikanaba ngamdana thodok thokfamna laikhidrei National Highway 102 ki lambi paring oidiba All Secretariat mamangda kharomdagi awang pangna thokalakpa tipa truck registration number MN05 C1354 asina thombadagi nupi adu khudakta laikhidabani tipa truck adugi driver aduso Imphal Police ki kanguna khudakta mafam adudagi phagale haide Taranithoi suba Manipur Vidhan Sabha gi taruk suba mifamda Kukijo MLA taramak saruk yagani habagi thajaba lai CM tha asigi kuntraga mathoidagi haugodariba taraganithoi suba Manipur Vidhan Sabha gi taruk suba mifamda Kukijo MLA taramak saruk yanaba assembly gi maikaidagi khangankibaga loinana Chief Minister masagi maikaidagi invite tawkhre haide ngasi Chief Minister office ta pangthokiba tharum amaga mari lenana Pamising na hangba wahang amagi pakumpira dun Chief Minister na haiki. So yun na makoy ki assembly gi mifamda. Saruk yabaga lo yun na cooperation piga ni habagi thajablay haiki. Panbayabade, mamangi assembly mifamda de kuki MLA sing saruk yaki dabane. Lamda masida to ulibi irang asiga marila niya na barat lengang na pangbayaba mating pangli. Relief camp da layba sing masana masabo tawag pidya na ba lengang na tawag paikali. CM. Miyam na taliba amadi pamliba dabi kudimag Logi matung ina fangnaba honasi yariba maka hingsagi thabak thadoknaba honasi lamda masida tholiba irang asina maram oireka miyam ningba thongamdaba yai adubu miyam da khudongchadaba sing lehendanaba lengang angamba thakto honari hauji tatariba parliament full budget mifamda Manipur gi matangna pali pande hana sandoktuna miyoi kharan apikpa politics tawriba asi yamna lebak chibani lamda masida tholiba irang asi losinaba honabada ba lengang pangba yaba mating pangle hana Manipur ki Chief Minister Nangthoma Biren na phongdokhrei wafam asi ngasi Babupurada leiba Chief Minister gi Secretariat Department Agriculture amadi Manipur Building and Construction Worker Welfare Board under Department Skill Labor Employment and Entrepreneurship Distribution of Benefits and Lodging Books ki tharonga mari lenina Chief Minister Nangthoma Biren na phongdokhibani Chief Minister na makata na phongdokhibada sufam nongphang khangdana hauji relief camp da leiba Miyambu masana masabo thabak pijaduna senthok lambi ohenaba yenganu loiba chengum thaba barmis compost ki thabak pakhanaba honari silculture gi lamda mai onsinuna thabak pakhatpa asina athuba matamda sal onthokpa yabagi khudongchabagi maram leibana istarasi gi mafam mangada asaba project manga paikhalei lamda masida tholibe irang asiga mari lenyana ba lengana pangba yaba mateng panglei ba lengana relief camp da leiba singi damakta leptuna mateng pirakle haiki Ngasigi tharom aduda Social Welfare Minister Haisingo na President oina saruk yaki CM na makata na phongdokibada sahi ama helaba irang asina maram oiraga awaba taba miyam da lenga ki maikaidagi mating pangduna lakli ngasi ju agriculture gi tunga project mangagi beneficiary jamri gi maudraga manga amadi Manipur Building and Construction Worker Welfare Board under Department Skill gi beneficiary jahum da lupa lakh 18,000 lising humpuga manga yenthogli Mamang da su irang asina maram oiduna awaba taduna lift camp sing na laiba sing da lupa crore ahum la kuntragi senpham lenga ki maikaidagi hauji phawbagi oina tengbang pikhrei temporary home prefabricated house hanaba lupa crore sama kungamari lift camp da laiba miyoi sing da takang mari thokna lupa lising amamam punna lupa crore kunghumdoi pikhrei TV laina ba lupa crore ahum dispress oiraba imung lising taruki oina lupa la amamam pigani hana lenga ngalaukthokhiba du Ahama phase ki oina lupa lising kunga mga pikhrei masida natana suguno torbong amadi
Serauda mahausa permanent house aduna hanjin handuna lehenkhre. Hauji irang asi nemthaduna mahausa punsida hanjin bahaurakle. Masida miyamna amato oiba wakholon galoinana thabak tawminaba mathau tai. Aikoi mase nungsi chana leminase. Law and order haiba ama leibanina aikona apamba pangtawgo tawba yade. Tamna mitopsing asi khandoktuna irang asi losinaba honasi haike. Ngasigi tharum aduga mari lenyana Labor Minister Ais Dengo na phongdokhibada Manipur Building and Construction Worker Welfare Board under Department Skill ase kumjali sing aniga subna tara da hangdokrabasu mathaudi kumjali sing aniga subna tara ga taruk tagi tawba hawrakhibane. Board asigi makhada labor sing phamam thokpa khudong saba sing phangannaba sai humpu helaba ahal sing da pension piba education gi benefit piba galonina finance assistance sing piduna lagle. Ngasisu mahiroi chahum da student benefit phangangani masida natana mathangi khongthang oina medical benefit pinaba honare. Ngasi phawboda mahiroi lesing yankhai romda kumja lesing aniga sumna tara taruk tagi board asigi makhada khudongzaba sing phanganduna lakle haiba hofam su phongdokhi. CAFNPD के डायरेक्टर रोबोट के मयुमदा सखंगदबा सिंह नमोय राउंड कया मरुम कापसिलमले. Ngara numidang pung 12 taba matamda masakangdaba khulai paba khupu amana Imphal West District ke Singjamai Police Station ge manung chana pisum ningo lerakta leiba Manipur lenga ki Consumer Affairs Food and Public Distribution CAFNPD ge director oina thaupuriba Asem Robot Jai Nipugom doi apopo Edorendro Singa ge mayumda nomai round taruklong kapsilamle haire. Nomai kapsilamba aduda aso apan amata yaukhiba leite adum oina ma imung adugi sumangda khamdana thamba Maruti Alto car registration number MN03 P7831 da nomai maru mangarom panki. Thaudok thopamda Singjamai Police ki kangu laktuna yengsimbagi thabak chathabada kapthokraba nomai tokning khala thaudok thopamdagi phangbangamki. Hauji phawagi oina kanana kari maramgi damak nomai kapsilamba no haiba khangbangamdre. Panbaya bade mamangdasu director Asem Robot ke mayumda sakhangdaba mayoisingna bom pakai halamba amadi bom thamjilambagi thaudok khara thokhiba laikhre hairi. Thiba khangdana lairakhiba mayoy ama Nambul Turelda asiba hakchang oina tawtharakle. Haukiba July 19 dagi mayumdagi thokhibadagi thiba khangdana lairakhiba mayoy ama asiba hakchang oina Nambul Turelda tawtharakpadagi phangbangamkhre. Asiba hakchang oina phangbangamkhraba mayoy asi Uripo Haubam Dewa Laikai Kongrai Lakpam Suresei Kuntraganipan Apopa Laikhidraba ke Pramesor Kawi Mahak Ben driver ne mayumai kai pandana macha ani leire hairi. Thaudo asigi matangda pause asina phangba paugi matung inade maki asi baksang adunga se ayu pung 3 rom taba matamda Imphal West District ki Wangoi Police Station ki manung chamba Iromai Israw ga hyang thanga tainaba Nambul Turagi maril lagi phangkibane. Asi baksang adunga se ayu walking chapa miyoy singna thengnarakibane. Khudakta police da pau piraba matung police ki kangu lakhibaga loyna forensic expert ki kangu na yengsilaba matung postmortem ki damak rims ki medal sangda thamkhre. Miyoy asi matau karamna mafam aduda siduna layamkhibano haibagi chap chaba maram khangbangamdre. Imung manung ki miyoy singdagi phangba paugi matung inade mahak tha asi kongomdoi gi ningmida wairam pung mangarom taba matamda mayumdagi thokhibadagi thiba khangdana lairakkhibani hairi. Thaudo adugi matangda Wangoi Police na case ama lakhotpaga loyna makha tana thijin humjinbagi thabak chathaba hokre hairi.